ꯌꯥꯗꯕ ꯌꯥꯔꯦ ꯀꯔꯝꯕꯅꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯅꯁꯦ ꯀꯩꯅꯣꯁꯤꯗ ꯍꯥꯞꯄꯁꯦ ꯍꯣꯏ ꯑꯗꯨꯒꯤꯗꯨꯗ ꯄꯨꯟꯅ ꯍꯥꯞꯄꯁꯦ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯑꯇꯞꯄꯗꯨꯒ ꯁꯥꯡꯇꯣꯛꯑꯒ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯨꯔꯁꯦ ꯁꯒꯣꯜꯁꯦꯝ ꯍꯦꯃꯥꯄꯇꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯣ ꯑꯩꯈꯣꯏꯁꯦ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯐꯤꯆꯔ ꯐꯤꯂꯝꯗꯣ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯒ ꯇꯧꯔꯒ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯟꯕꯅꯤ ꯅꯁꯨꯝ ꯕꯤꯀꯥꯁ ꯍꯥꯏ ꯁꯒꯣꯜꯁꯦꯝ ꯍꯦꯔꯣꯏꯁꯦ ꯑꯄꯤꯛꯄ ꯃꯍꯨꯝ ꯑꯃꯅ ꯐꯤꯂꯝ ꯀꯩꯅꯣ ꯇꯧꯕ ꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯗꯤꯇꯤꯡ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯝꯕꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯔꯤꯅꯣꯟ ꯃ꯭ꯌꯨꯖꯤꯛꯇꯔ ꯀꯦ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯖꯣꯏ ꯊꯥꯗꯣꯔꯛꯑꯒꯦ ꯍꯥꯏꯔꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯟꯅ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨ ꯌꯦꯡꯉꯣ ꯂꯤꯡꯕ ꯀꯩ ꯍꯥꯏꯔꯛꯑꯣꯒꯦ 1 2 3 ꯅ ꯑꯗꯨꯝ ꯁꯤꯀ꯭ꯋꯦꯟꯁꯇ ꯂꯥꯛꯄꯤꯔꯣ ꯌꯥꯏ 1 2 3 1 ꯗꯩ ꯍꯧꯔꯛꯀꯦꯔꯥ ꯀꯩꯗꯩ ꯍꯧꯔꯛꯀꯦꯔꯥ ꯂꯥꯏꯞ ꯆꯥꯠ ꯑꯣꯏꯔꯣ ꯌꯨꯇꯨꯕꯇ ꯑꯁꯣꯅꯥꯗ ꯆꯪꯗ ꯌꯥꯔꯣꯏ ꯑꯩ ꯁꯤꯖꯤꯟꯅꯩ ꯌꯨꯇꯨꯕꯁꯤꯗ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣ ꯌꯨꯇꯨꯕꯁꯤꯗ ꯑꯗꯨꯝ ꯌꯥꯎꯗꯦꯕ ꯌꯨꯇꯨꯕ ꯑꯉꯥꯡꯕꯗꯗꯤ ꯑꯗꯨꯝ ꯌꯥꯎꯗꯦꯕ ꯁꯤꯗ ꯆꯪꯉꯣ ꯊꯥꯡ ꯆꯦꯅꯦꯜ ꯉꯍꯥꯟ ꯎꯆꯦꯛꯀꯤꯗ ꯌꯥꯕ ꯌꯥꯏ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯂꯪꯁꯤꯜꯂꯛꯑꯒꯦ ꯁꯤꯗ ꯅꯪꯒꯤꯗꯨꯅꯦ ꯑꯗꯩ ꯂꯪꯁꯤꯟꯕ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒ ꯁꯤꯗꯩ ꯂꯧꯍꯧꯒꯗꯧꯕ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯒꯤ ꯀꯔꯝꯕ ꯌꯥꯝꯕꯨꯡ ꯂꯧꯍꯧꯗꯣꯏꯁꯦ ꯁꯤꯒꯤ 6ꯀ 7ꯒꯁꯦ 4 ꯑꯍꯨꯝ ꯄꯨꯂꯞ ꯌꯥꯎꯔꯝꯃꯅꯤ ꯍꯥꯟꯅ ꯑꯣ ꯑꯗꯨꯏꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯌꯥ 5 4 6ꯀ 7ꯒ ꯂꯧꯕꯤꯔꯣꯅꯦ ꯑꯗ ꯌꯥꯝꯕꯨꯡ ꯍꯧꯖꯤꯛ ꯑꯏꯪꯕ ꯑꯃ ꯈꯣꯡꯉꯤꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨ ꯌꯥꯅꯔꯒ ꯑꯗꯨꯗ ꯄꯨꯟꯅ
ꯂꯦꯡꯗꯨꯝ ꯁꯦꯝꯕꯤꯕ ꯁꯤ ꯖꯥꯟ ꯄꯥꯏꯕꯤꯔꯣ 6 ꯍꯥꯟꯅ 6도 어쩌냐. ꯃꯤ ꯀꯩꯅꯣꯝꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯑꯕ 시구뜨 토로에 그럼 브로기 엑스트라디 그대로게 서원 세명하버디 그러네 ꯈꯤꯇꯪ ꯃꯇꯝꯁꯦ ꯀꯩꯅꯣ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯗꯕ 하ꯗꯨꯗꯨꯅꯅꯤ ꯐꯪ ꯇꯟꯖꯥ ꯐꯪꯉꯒꯗꯤ ꯇꯧꯖꯥꯅꯤ ꯍꯧꯖꯤꯛꯁꯦ ꯈꯔ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯇꯧꯁꯟꯈꯤꯕ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯈꯤꯇꯪ ꯍꯥꯡꯉꯤꯉꯩꯗꯨꯗ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯉꯝꯒꯗ꯭ꯔꯥꯅ ꯀꯩꯗꯧꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅꯅꯤ ꯋꯥꯔꯧꯕꯤ ꯌꯥꯗꯦ 블록 아무 당이 안 나네. 목소리 점점만. ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯊꯥꯗꯣꯛꯁꯤꯅꯤ ꯁꯤ ꯃꯊꯛꯀꯤꯁꯦ ꯑꯁꯤꯗ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯑꯝꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ ꯁꯣꯝꯒꯤ ꯂꯩꯔꯍꯣ 6 ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ 시지는 이거. 지나 통과 늙이디 거기는 당나이 무슨 영sid이 ngасai ꯑꯗꯨꯃꯥꯏꯅ ꯁꯤꯝꯄꯜ ꯔꯣꯃꯥꯟꯁꯅꯦꯕꯀꯣ ꯈꯪꯕꯗ ꯑꯗꯨꯝ ꯆꯥꯅꯅꯦꯅ ꯈꯜꯂꯦꯕ 다들 그도 좀 생각해보세요. 영웅 버켓론. 버켓론. 그냥 저렇게 지나 통과 늙이디 거기 당나이 무슨 아들이 다들 인자치기 농감사가 우기부터 따르네 그래도 소리는 화내. 그도 좀 생각해보세요. 잘 ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯒꯤꯁꯦꯀꯣ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯈꯤꯇꯪꯒ ꯁꯥꯟꯅꯕꯤꯔꯣ 그냥 저렇게 시즌 땀내. 하면도 좀 오늘 답이 아니냐 막. 당나이 무슨 아들이 야생 인장시디 khitang sa khang ni sida ma ko so so kontura ne ba kontura ka ni bi ja 다들 이세 얌사티도 뚝이 se se ya ta 이 ni 너무부터 멋있는 게 kontura ne ba sida ma ha se ni ga ne ba mo ki mo ha ja ke 이게 야렐로로 그리고 si ha se ni ma ha wo sang sang chen ja le ba ha ne o le nu ngai ga ade asun dei su nupi si tu kontura ke ma ha ngai ne ba asin mu de mo kontura ma ba ha ꯑꯗꯩ ꯃꯥꯁꯨ ꯁꯤꯗ ꯁꯥꯔꯒ ꯂꯩꯖꯔꯦ ꯍꯔꯥꯎꯅ ꯉꯁꯥꯏꯒꯤ ꯄꯥꯝꯖꯕꯗꯣ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯥꯁꯨ ꯑꯁꯣꯝꯗꯒꯤ ꯏꯟꯁꯤꯜꯂꯒ ꯍꯔꯥꯎꯅꯦꯅ ꯆꯦꯟꯖꯜꯂꯛꯏꯅꯦꯕ 진짜 시리즈 밭 양도리요 이 타이밍제. 근데 아무 심하게 펌하게 예쁘게 맞당제. 좀 버닝해요. 아무도 좀 뭐야 봐. 참 사이에 세도거든요. 근데 시기 하이웨이 타이밍도네. 좀 좋은 게 없을까? 아니 포도 전문가 좀 봐서 사야 좀 wakanda kam는 사는 일 좀 감기를 좀 하면. 여기 너무 시 간념다 저런다 이거 하는 게 아니고. ꯇꯥꯁꯂ ꯌꯥꯗꯣꯏꯅꯦꯕ 시차 정말 저서는 저거 때문에. 사야 합시다. 이게 시켰다 살더니 ꯆꯠꯊꯔꯒꯦ ꯅꯨꯄꯤꯁꯤꯅ ꯃꯥ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯧꯗꯣꯏꯅꯦꯕ 아들 이름 하고 그냥 나 보는데.
ꯅꯪꯒꯤ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯀꯅꯥꯅꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯁꯤ ꯍꯥꯏꯔꯛꯑꯣꯕ ꯁꯤ ꯃꯅꯤꯅꯦ ꯃꯅꯤ ꯁꯤꯗꯩ ꯍꯥꯞꯄ ꯌꯥꯗꯧ ꯃꯥꯜꯂꯦ ꯏꯆꯝ ꯆꯝꯖꯕ ꯏꯪꯅ ꯉꯥꯎꯖꯕ ꯑꯣꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯄꯣꯛꯍꯜꯂꯦ ꯑꯗꯣ 이번에도 있고 ꯆꯥꯅꯩꯗ ꯑꯗꯣ 이번에 승나로 넌가 하려무더라 ꯂꯥꯏꯕꯛꯇ ꯇꯧꯔꯝꯃꯗꯤ ꯊꯨꯡꯅꯕ ꯑꯣꯏꯁ ꯅꯪꯒꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯅꯨꯡꯁꯤꯕ ꯅꯪ ꯐꯠꯇꯦ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯍꯥꯏꯔꯒꯦ ꯑꯃꯗꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯑꯩ ꯏꯃꯥ ꯑꯣꯏꯅ ꯁꯣꯏꯗꯅ ꯆꯩꯔꯝꯃꯅꯤ ꯑꯩ ꯃꯟꯈ꯭ꯔꯦꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯕꯕꯦꯟꯗ꯭ꯔ ꯂꯥꯛꯄꯝ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯀꯥꯏꯗꯅꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯑꯋꯥꯡ ꯍꯥꯏꯇꯥꯔꯦ ꯍꯦꯟ ꯃꯦꯟ ꯔꯣꯗ ꯑꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯅ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯅꯤ ꯑꯅꯟꯗ ꯃꯣꯏꯔꯥꯡꯁꯦ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯤꯒꯤ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯃ ꯂꯣꯏꯔꯒꯗꯤ ꯉꯝꯅꯦꯅ ꯑꯗꯨ ꯌꯧꯗ꯭ꯔꯤꯕꯈꯩꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗꯕ ꯌꯥꯗꯦ ꯁꯤꯗ ꯂꯥꯛꯄꯅꯦ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯧ ꯆꯠꯐꯝ ꯑꯃ ꯇꯟꯖꯥ ꯑꯃ ꯁꯤ ꯑꯗꯩ ꯁꯤꯒꯤꯁꯦ ꯖꯣꯏ ꯃꯃꯥꯡ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯗꯣ ꯑꯗꯨꯗꯁꯨ ꯐꯖꯕ ꯌꯥꯎꯋꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯞꯄꯁꯨ ꯌꯥꯏ ꯌꯥꯔꯦ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅꯒꯤ ꯑꯃꯨꯛ ꯐꯖꯕ ꯑꯗꯨꯏ ꯃꯃꯥꯡꯗꯗꯤ ꯀꯩꯀꯩ ꯁꯤꯖꯤꯟꯅꯒꯦ ꯃꯅꯤꯡꯒꯤ ꯃꯔꯨ ꯑꯣꯏꯕꯗ ꯆꯤꯡꯈꯠꯂꯛꯄꯅꯤꯗ ꯁꯤꯒꯤ ꯆꯥꯅꯔꯤꯉꯩꯗ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯂꯦꯟꯁ ꯂꯩꯔꯛꯄꯅꯤꯅ ꯀꯦꯃꯦꯔꯥꯗ ꯉꯁꯥꯏ ꯆꯦꯜꯂꯛꯄꯩꯗꯣ ꯀꯩꯗꯧꯒꯦꯗ ꯑꯗꯨ ꯃꯃꯥꯡ ꯑꯁꯤ ꯑꯍꯥꯟꯕꯩꯁꯤꯗꯤ ꯂꯣꯏ ꯅꯪꯅ ꯆꯠꯄꯗꯣ ꯑꯗꯨꯗꯨꯒ ꯁꯤꯁꯤꯒ ꯁꯝꯅꯗꯣꯏꯅꯦ ꯇꯣꯉꯥꯟ ꯊꯝꯖꯔꯗꯤ ꯌꯥꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯅꯪꯅ ꯀꯩꯅꯣꯒ ꯄꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯥ ꯀꯣ ꯑꯗꯨꯏ ꯃꯌꯥꯝ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯝꯅꯔꯒ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯁꯤꯗ ꯊꯥꯀꯥꯟꯗ ꯄꯣꯛꯑꯝꯕ ꯃꯥꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯇꯥꯕꯗꯣ ꯉꯝꯃꯣꯏ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯃꯊꯛ ꯁꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯏ ꯁꯤꯟ ꯑꯅꯤꯗꯨꯗ ꯀꯩꯅꯣꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ ꯍꯥꯏꯐꯦꯠ ꯇꯦꯁ ꯇꯧꯔꯒ ꯁꯤ ꯂꯥꯁꯇ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄꯨꯈꯠꯂꯛꯅꯕꯩ ꯋꯥꯅꯦꯕ ꯑꯩꯅ ꯍꯥꯏꯅ ꯁꯤꯗ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯟꯈꯤ ꯇꯥꯔꯒꯗꯤ ꯑꯃꯗ ꯑꯃꯨꯛ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗ ꯑꯃꯨꯛ ꯎꯊꯍꯧꯒꯗ꯭ꯔꯥ ꯇꯧꯕꯩ ꯋꯥꯅꯦꯕ ꯁꯤꯅ ꯌꯨꯝ ꯈꯛꯇꯅꯦꯕ ꯁꯤꯗ ꯀꯦꯔꯤ ꯄꯨꯈꯠ ꯇꯧꯔꯛꯄ ꯋꯥꯅꯦꯕ ꯅꯪ ꯍꯥꯏꯁꯤ ꯀꯦꯔꯤ ꯅꯠꯇ꯭ꯔꯥ ꯇꯧꯔꯛꯁꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯍꯌꯦꯡ ꯑꯗꯨꯗꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯀꯤꯁꯨ ꯆꯥꯟꯅꯈꯤꯗꯣꯏꯅꯦꯕ ꯑꯞꯗꯦꯠ ꯇꯧ ꯌꯥꯔꯣꯏ ꯕꯕꯦꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯌꯥꯏꯌꯦ ꯇꯧꯊꯣꯛ ꯍꯥꯏꯔꯣ ꯁꯤ ꯇꯧꯊꯣꯛꯑꯁꯤ ꯀꯩꯅꯣ ꯑꯥꯏ ꯐꯣꯀꯁ ꯌꯥꯎꯗ꯭ꯔꯤꯁꯦ ꯌꯥꯎꯅ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤꯒꯤ ꯌꯥꯝꯅ ꯌꯥꯎꯕꯅꯦ ꯑꯋꯥ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯥꯗꯦꯗꯅ ꯀꯩꯅꯣ ꯏꯅꯥꯎ ꯌꯥꯕꯅꯦ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯕꯦꯟꯗ꯭ꯔ ꯑꯩ ꯑꯃꯨꯛꯁꯨ ꯇꯧꯈ꯭ꯔꯕꯅꯦ ꯕꯕꯦꯟꯗ꯭ꯔ ꯁꯤꯁꯦ ꯅꯠꯇꯦ ꯀꯩꯅꯣꯒꯤ ꯆꯞ ꯃꯥꯟꯅꯩꯗꯅ ꯗꯥꯃꯦꯖꯀꯤ ꯀꯩꯅꯣꯗ ꯑꯥꯏ ꯀꯩꯅꯣ ꯌꯥꯎꯔꯛꯏꯗꯅ ꯑꯩꯈꯣꯏ ꯁꯤꯅ ꯑꯃꯨꯛ ꯌꯥꯎꯗꯦꯗꯅ ꯑꯩ ꯑꯣꯐ ꯂꯣꯏ ꯊꯝꯖꯟꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯦꯅ꯭ꯌꯨ ꯉꯥꯛꯇꯅꯤꯅ ꯑꯣꯐ ꯂꯣꯏ ꯊꯝꯕꯅꯦ ꯑꯩ ꯅꯍꯥꯟ ꯌꯦꯡꯉꯝꯕ ꯃꯤ ꯀꯩꯅꯣ ꯌꯥꯎꯍꯧꯗꯕꯅꯤ
sini. sai đấy khá lâu đi ăn rồi Hello, William Lục Xuân Mỹ vậy không? là mang sai phil cái nó pi cái đó nên suspension thằng đấy là cái mà nên đâm ông là cái này nó cô lại alo कोई फिल्म से editor ने जो वाखर editor and cinematography वांग वही पे ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯂꯦꯟꯁ ꯌꯥꯗꯦ ꯍꯥꯏꯔꯛꯄ꯭ꯔꯥ cái nó cái này mất rồi ꯂꯦꯟꯁ ꯆꯠꯄ 그 양준이라고 거기 세팅인데 야를 거기다 좀 먹고 있네요. 그래? 깜짝 놀란 거 같네 맞아 거기가 지금 야, 아이 거기에 봐. 이걸 뒤에 양대 ai cũng có tổ nuôi các thái đầu này nuôi đấy bộ 거기 지금 이제 얼마 놀면서 하고. 게임을 해. 야, 재밌지. Angin yang nak kau ini tentu kali biasa mau desain tu. Ya, itu satu lebih.